India manungda leidiba internal conflicts sing aduna Pahalam terror attack Thokhiba attack aduga Pakistan ga hiram amatada mari leinade haina Pakistan ge Union Defence Minister Khawaja Asifna Fundorakli AP 7 AM News ki report amada Khawaja Asifna hai Makhal khudingmaki terrorism gi mayokda Pakistana matam chuppada lepli Thaoudok adu India ge internal conflict na thokhanbani Government of India ge mayokda Nagaland dagi Kashmir faubudagi opposition kya lakli Manipur dasu Thokhiba chahi anirom asidagi tangdu leitadaba fibam amada leiribani mafam sing asigi domestic conditions sing na maram oiraga Pahalam gi Thaoudok adu Thokhibani Government of India na miyambu namsinduna thambiri haiduna Nagaland Manipur Kashmir amadi Chhattisgarh gi miyamna Government of India gi mayokta kholau kaya lauribani maram aduna Pahalam gi attack asi thawong sing asina thokhanba soidana oigani asigumba Thaoudok ama hek thokpaga Pakistan da hek tamak tainaba asi laibak thibani hainasu mahakna makhatana phungdokhi अस्सलामुअलैकुम जो 19 तारीख को हमसे गलती हुई है तो मैं पूरे मुसलमान बिरादरी से माफी चाहता हूँ जो गलती हुई है अल्लाह के नाम हमें माफ कर दे जिसके पास बराए मेहरबानी वीडियो है तो वो कर दे मस्ती मस्ती में किसी ने बना दिया लेटेस्ट न्यूज़ अमलायब को लांज तराइन लोबा यारो दोरे पाकिस्तान रोंगी थंगबा गिलगिट हाइबा खुंगंगजुदा होजिक पाकिस्तानी लानी से याम संजन गिबगी मम्मी नि कुछ हुई लाने का अदुम कंदी कलक तो माले होजिक मोजे प्लेन गजु यामना मोय प्लेन मसा मसा मोय पाइबा खोटपा तंबा लैंडिंग मसा तंबा खोटपा जु वीडियो म्याम जु थेंगजे